Image PAODAM yang tabiri basangbu yumnam Anuradha Devi na ikomno kurumjari. Haujek maroi bapauda sahi tara mangadagi tara nipan phawbagi COVID-19 vaccine kapthokpagi dram ngasidagi Chief Minister N Birena hodokre. Kaksing Kumand Kenneth Chingda le irutuna iru isen tawkre. Sumangnila Imam Machage Premier so ngasi langmadong awang makada utkre. Loinana Mumbai da COVID-19 ye case masing hangalakpadagi iskunsing thingjinkre. Haujek pausano pizari Manipur ki Chief Minister N Birena ngasi chahi tara mangadagi tara nipan phawbagi angang singda COVID-19 vaccine kapthobagi drive Jawaharlal Nehru Institute of Medical Sciences (JNIMS) Impal da hodokre. Vaccination drive hodokpaduda Chief Minister N Birena vaccine kappa yaraba angang khudimangna COVID vaccine ase kapthoknaba haizaki. Mana makhata kibada lebak pumbana India ge Prime Minister Narendra Modi bu asuguma chahi tara mangadagi tara nipan phawbagi angang singda vaccine kapthoknabagi thodang Lobi bagi damak thaganari Manipur ge oinasu angang singge COVID vaccination drive hodokpasida apenba poi ngasi asi yamna nungaraba numini yariba makai athubada ida kapa yaraba angang singna COVID vaccination kapthokpiyo India na malemgi manungda chahi tara mangadagi tara nipan phawbagi angang singda COVID vaccine kapthokpa anbalebak oire chahi kanglobasida kapkadaba hidangna covaxin ni haina Chief Minister na phongdokre Sigi vaccine jikapagadi moi they will be protected fully protected from the pandemic haiba masada fil dorga lae aduna ina mayamda appeal tawning base manipur gi miyamda lairiba guardian sing ahalaman sing daina tawning base ngasi hana kaphok daba walhori basing ju kaphok piro loinana sahi 19 dagi na makha rangma bawgi manung da lairiba isa sing isu sing du ngasi sida laiba sumaina guardian sing na Ubiraga or masa mesero herbising isa sing du laga Manipur gi lairiba hospital khuding da ekoi sub center adagi primary health center district hospital kari mayam da haiba pose koi loina cover tobani vaccination state sida lairiba district tarataruke tongan mafam kunda amadi lenga ke hospital singda kapkane ngasigi tharamdu da JNIMS ke director Deven DC Impal is KH Daina Amade Health Department ke maroeba official sangso saruyaki District Immunization Center Surasanpur da sungase ayuk chahi tara mangadagi taran pan phawbagi angang singda COVID vaccine covaxin kapthokpa hodokre covaxin kapthokpagi tharamdu DC Surasanpur Pawan Yadav IAS na adhoiba mitunglen oidana hodokhe tharamdu da CMO Surasanpur Dr. V Shipao Amadi DF WODIO Churasanpur Dr. Palumang Anina Matang Sina Toromapo Amadi Akanaba Mitunglen Sing Oikibagaloinana Immunization Amadi CMO gi staff sangsu saruyaki Adhoiba Mitunglen Oikiba DC Surasanpur Pawan Yadav IAS na covaxin kapthokpagi tharamdu ribon kaktuna haudolaba matungda wangangki Amaramda Thawal District oinasu ngasidagi Community Health Center CHC Yaripokta Deputy Commissioner Thawal Ahantem Subas IAS na hodokre District Administration Thawal amasung District Health Society Thawal anina puna sindna pangthokiba vaccination hodopagi thoromaduda DCS Subas na haikibada leibak asigi oina ngasidagi hauriba jahi tara mangadagi tara nipan phawbagi miyoi kangloke vaccination program ge sadukama oina Thawal District esu ngasidagi CHC Yaripokta hodokpane Haujek sahi tara mangadagi tara nipan ta kanglupta kabliba asina covaxin ni kanglupa asigide numit kunipan ge matungda second dose amukap kadabane aduna Thawal district ke miyamna district asige hangduktuna thamliba hida kapham singda toraktuna COVID-19 vaccine ase kapthokpi haina appeal tawrakli Manipur da hoki bapung kun marida miyoi kun nauna COVID positive oiba thena khrei miyoi amana lekhidrei pungpham asida miyoi lisang mal chatret marputara COVID test tawkibada miyoi kun COVID positive
oikibada ngasigi COVID positive oibagi chang sada amadasmik ama yauki. COVID laisat ase sandorakpadagi ngasi phawbada state sida miyoi lak ama lisang kumanga chanipan nipum doi COVID positive oiba thenakre. Laikidabana lisang aniga mari sukre. Hauze active case ta miyoi chaniga kumapal lairi. Ngasi miyoi manga COVID naba paduna disaster tawkhibadagi apunba recover tawkhibagi mishing lak ama lisang kulumdoi chatruk sukhiduna state asige COVID naba pabagi chang jada maribudara nipa dasmik ani da lairi. Malengi oina COVID positive case koti kumapan lag tare lising taru chamapan marphumanga sukre masigi manungda miyoi lag yangkai mari lising humpumatoi chanipan humbudra mapan laikhidre aduga miyoi koti kunmanga lag niputaru lising nipunipan jani kunithoina naramadagi pharakre. Lining Hanselesi haiba wakalonda sanamahi lining salai kaksing kanglipang na senduna kaksingda ahanba kunda rakhiba kaksing kumand kenaching kerjinda leriba ibudo kamlangba irel haina khangnariba sengmai turengi saduk asida iruptuna iru iseng tawkre kaksing kaithal bodiras lambida leiba salai yaitint sangdage Kaksing Assembly Constituency ge MLA Mayanglamam Ramesho Salai Kaksing ge Secretary and Razen amasung Wabagai Assembly Constituency ge NPP ge Mirep oina Thaurang liba Mayangbam Ranjit ahumna atoiba mitung Thoromapu amasung akhanaba mitung oina Saruk Yaraduna motorcycle ge rally ama lamtharabatungda Kenaching Kerjinda leiba Kamlangba Irel Niamna Laitho Pangthoklabatungda Iruptuna Iru Isengke Maduki tungda kaksingi ibudau ahum ibudau irum ningthau kaksingwari ibudau khamlangba amasung kaksing khulent ibudau khamlangba khurumjabage thorom sangpang thoke ngasigi thoromgi matangda salai kaksingi secretary and rajena phongdorakpada waksingi nongma pamba kumhau numit asida ibudau khamlangbana khunthokhiba mafam oiriba mafam asida sangmai turend asida ibudongna iru iseng tawduna lekhiba mafam kamlangbai irencha asida salai kaksingna kanglaicha punamake anoba makeup thoktuna aikhoi isana isabo sakhangzaduna mitei inatke lainingda hanjinduna ipagi param ipogi param thiresi kanglaicha punamak ngasi korong numit asidagi ingthaba tapthaba tangdu laitaba chauhongba ngahongba pinabiba oirasano haina phongdorakhe ngasi yaiparba numit asida salai kakchingna sinja langjaduna kanglai chap punamakki anova mikap thoktuna akhoi isanai sabu sakhangduna maitai inatki lining da hanjinduna ipagi param pugi puram thirasi haiduna ngasidi akhoi ngasigi thoromasi pangthokjabani yaipare Adoiba mitung oikiba kaksing Assembly Constituency ge MLA Mayanglamam Rameshona maki waran piraduna hai ngasigi numid asidagi ibudau khamlangbana mitai aikhoina chakadariba lambi asida mithoi mihenba thona pangal amadi mi amaga nungshinaba ngambagi thona phattaba yengnababu matiksana thengnaba ngambagi thona adu binabiram lasanu haina phongdoki Manipurda lakadariba anoba Lengak Asi Congress Party na Lengak Sengbani Thazade Kaksing Assembly Constituency ge miyamge apamba matungi na Lengak Paiba Yaukadaba Political Party da Tarani Chosuwa Manipur State Legislative Assembly gi Mikhalda Mirep Oigani Hana Kaksing Assembly Constituency ge Hanagi MLA Oiramba Yengkom Sursanda Tabaktage Potharaba IAS na Pundurakhe Yengkom Sursandabo Sagwatpa Miyoi Lising Tararomna Sarugyaduna Yengkom Sursandage Paks Sanna election campaign haudopa amade road show ama mahake kaksing turent wangmada leibe yumdagi haudokladuna kaksinge maru aiba lambe singda chatuna khongsat aduda yengkhom sur sandana makha taraduna phongdokhibada khongsat aduge matangda mahakpu sagatpa nungsibiba miyoi lisingna saru yabirariba asina takpadi miyamna mahakpu thawai haksang yauna sagole haibadu utpane Kaksing Assembly Constituency ge MLA oiringaida Kaksing Assembly Constituency asi chawkhanaba angamba thakta honakhe mahak masamuna Kaksing Municipal Council ge councillor sing amasung Kaksing ge miyam masina kanna honabi badage North East India da Kaksing na khwaidage henna lunanba town ta ama hanjin oibangamkhe
Asigumba Kaksing Assembly constituency gi miyam gi damak paikhat chakhiba chawkat tharangi thabang mayam asina marambu oiraga assembly constituency asigi miyamna surchandra bot lekpa tokpa yade haina amata oina songthok piraktuna sagat piraktuna ngasige khongsat asi satpani miyamna mahakpu sapsana thajaba thambiri haibadu ngasige khongsat asina utpire mahangna amokhana Kaksing assembly constituency gi MLA oihannaba honebiriba kaya asige tawbiman kauzaroi anoba sahina lakpaga loinana Kaksing assembly constituency ge miyamsu nungai yai phaba ohenbiba sembiba mapuda thongni jari haijaki ngasi warakliba manipur ge politician ge matangda pawmisingna hanglapa wahangka amagi pakhom piraduna hai tarani soba manipur state legislative assembly mikalasida Congress party ge lengaka amohana lakane haibagi mami yamna tamkhre Kaksing gi mahakpu sogat pireba miyam asina apamagi matung ina mahak saliba tha asige tang taret nipan phawgi manungda manipura lakaduriba anoba lengak aduda lengak paiba yawgadaba political party ama mahag yawduna mikhan asi thengnaragane miyamna su mahakpu sogat piduna amohana mai pahan biduna Kaksing assembly constituency ge MLA ama oina chakwa tharange thabakta hena Chokhatpa Kaksing assembly constituency ama Manipur ama purak pangamba ohenbiu haina phungdorakhi Sarkar paiba party da akhoi adi lebaga sarkar da achauba sarkar sembada amasung Manipur gi development da Kaksing gi development da achauba role ama lohningi ana hojil aibe CNG sarkar paiberum da akhoi any sum asa tabada adi Congress si kya asa si kitang watpugum toy opposition da dum leidum mali ana sarkar paiba party da mayamna akhoi yausi tang 35 yoramadudi party di lauthokse hainari Kaksing area da laiba asa workers singbu lengangna sahi amarongge incentive amadi atai phangpham thokpa sempham amata pithok pidabage mayokta Kaksing ge asa workers singna CMO Kaksing ge office mamangda wakan mi phamduna khongjang changchinaba loinana ngasi dage thabak lepage khongjang changsalagani haina lauthokre khongjang adugi matangda Kaksing ge 1 number 2 ge asa worker and memsana Manipur lengangna Kaksing ge area da leiba asa worker sing ge pifam thokpa paisa amata pithoktana leishinba asi yaningde asa worker sing covid manungda phawba doctor abadi nursing dage tadana mathok tawribane loinana lengangna handakta haudokiba help for all hideaway scheme asi mapung phan badaso asa worker singna achawa thodang lauribani maramasina lenga ki tabak thoram pa kyada mangjin thana sarugyariba asa worker singe awaba asi yenglaga lengangna pitoktana leriba sanpham sing asi athuba matamda pitokpiu karigumba asa worker singna taliba dimana si pida bataragadi ngasi dege horiba tabak lepge khongsun asidage hena kadba kaya amasu changchinaba sem sare haike loinana asa worker singi pithoktana leriba incentive sing pithok pinaba atopa phangkham topa sempham sing sumatam sana pithok pinaba the medical officer Kaksing district ke khuthang da director state health mission government of Manipur da pisan kre hairi kano dagi February dagina atopa jaga gi December bawang piba adagi August thomai piba kage atopa langi di me am pi dhereba koi de hoju thang khaida February incentive to hoju thang pi di dieba February last year ge last year 2021 ki February si asigi matung de adu dai hoju thang pem pi dieba adagi JSY so 2018 dagi JSY pi thokri HBNC su pi dri ade immunization so mai amma khoi ki phomom thokpa incentive kem pi thok pi dieba adagi TB gi oiro adagi covid ki su mamangi December tha dagi ni hoju phomai kem pi dieba Haukiba sayi lisangani kumathoi ge December ge tang kundareta All Manipur BDF Welfare Association ge Central Committee na BDF singe demand sing state lenganga ngasi January ge tang ahum lisangani kunitho phawni manungda pithokani haina thajaba pirak tragade mathang numit habadi haying January ge tang mari dage Manipur ge district taratro ke BDF singna lenga ke mathakta makhan makha kya ge khongjang changchalagani haina lokthokhi badu Chief Minister na BDF ki Chief Advisor da BDF ki demand sing soidana pitokani haina thajaba pirak padage khongjang handok lai loinana advisor da Chief Minister na thajaba pirakhiba wasak ngakna election code of conduct mamangda
Thabak oina ontoktuna haidokhiba wafam ngakna chapinaba All Manipur BDF Welfare Association ke maikai dage phongda pagaloinana hayengi Prime Minister gi Manipur khongsapu BDF na taramna oi haina su phongdorakli ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯇꯥꯡ 4 ꯖꯅꯋꯥꯔꯤꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯇꯦꯁꯟ ꯆꯪꯁꯤꯟꯅꯦꯅ ꯇꯧꯔꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯇꯥꯡ 4 ꯑꯁꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯁꯥꯔ ꯁꯟꯖꯥꯏꯒ ꯄꯥꯎ ꯐꯥꯎꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯤꯗꯦꯞꯀꯤ ꯗꯤꯃꯥꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯌꯥꯕ ꯄꯤꯔꯒꯅꯤ ꯇꯧꯕ ꯌꯥꯕꯁꯤꯡ ꯄꯣꯂꯣ ꯀꯟꯗꯛ ꯁꯤ ꯃꯃꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯛꯄ ꯊꯥꯖꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯅꯦꯅ ꯇꯧꯔꯝꯕ ꯑꯦꯗꯨꯀꯦꯁꯟꯁꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯆꯔꯤ India government ki skill development and entrepreneurship ministry gi makhada jan section sangstan JSS thawbana silaga nimit marpudarani chumna sathagadaba assistant beauty therapy amasung bakery gi training program among asidagi wangjingda laiba JSS skill training hall da hodokre training program haudobagi tharamadda WWAGS ke president Sapambala Leima JSS Thawbalgi chairman Dr. N. Kunzu amasung JSS Thawbalgi director Karanjit Laisramna mathang sana guest president amasung guest of honor oina sarugyaki training program aduda puna trainee chamaga humpuna sarugyari training program asi loiraba matung trainee sing asi masa masana masabu tabak pisaba ngamba mioi amamam ho oiba ngamba galoinana lamnam asige tabak phangdabage awaba Karagi Bakai Kohan Bada Matting Oiragani Heidi. Retired Director General of Police LM Kautina Sindunanga Surasambugi New Lamka the Leba Reband College Campus da Pangtokiba Mega Free Medicant Camp da Patient Chamangarom Nalayanki Mega Free Medicant Camp Aduda Gynae Medicine Surgery Pediatric ENT Amasung Othrunising Ba Lamsingda Specialist Dr. Taratarum Nalayanki LM Kautina Sinduna Sigumba Free Medical Camp Asi Pearson Village Kumuzamba Laikai Lingsipal Amasung Mata Village da Pangthokrabatungda Ngasina Rebant College da Pangthokpani Ngasigi Free Medical Camp Asi Makatana Atopa Mapampa Ama Anidaso Pangthokigani Haina LM Kautina Pungdoki LM Kaute Retired DZP Politics Tagi Lambida Changlaptuna 58 Surasanpo Assembly Constituency ki sitting MLA V Hankhalian galamba tawduna vote lebna batharang lebde Tami Star Artists Union handakta nongna puthokpa imamacha haina mengthonba sumang lela amang asi ahanba oina Kaksing district ki Lamidong maning ka awang laikai da premier show utkre Haisna macha Dharmendra ge mayekta Jagat Kuman amasung Ratan Achambi anina puthokpa Gokul Mangana direction piba sumang lela asida Poktabi mama leishabina masa senraktuna asogani oirakpa mama mapa leitraba machin manauna mimana bangamlakpa hausike matamna mobile phone paibna piriba kanaba amadi amangba amasung masa singbu kai hena maning makha tamalubana oirakpa mangsaba haiba tongan ba miyamda pausel piri imamasa hariba sumanglila asida manipur ge sangnaraba artist Huikap Gokul Nopade Kubed Zoe Arabti Sagar film actor Amadi Kapilna Nopagi Saktam Singh Langley Aduga Sarju Thobal Hobi Basikong Amadi Angang Sana Nupige Saktam Singh Langley Ringona Music Direction Piba Lila Asida Nupa Amadi Nupige Khonzenda Mathang Sinna Mangiras Amadi Paharina Saichakpa Singh Ina Sarulyari Society for Brighter Future New Delhi na Project Rahat ke Santang Makhada Jamaat-e Islami Hind Manipur State Branch na Sinduna Sotana Laidaba Mioi Chamaramda Blanket Amamam Ningtham ge Kudon oina pikre Lilong Ubangthong Makhada Laiba BM Muzaffar Ali Masjid Pangthokpa Blanket Kudon Tambagi Achamba Tharamadda MSP DCL ge Deputy General Manager Muhammad Riyazuddin Khan Jamaat-e Islami Hind Manipur State Branch ke organizer ge thausu Puriba Nazim e Riyasat e Manipur Nagaland Abdul Halim Amadi Manipur Lenga ke
Rural Engineering Department ki Executive Engineer MD Manirudina Mathangsina athoba mitunglen tharamapu amade akhanaba mitunglen sing oina sarugyakhi. Yaripo Tambalno site Marup Kambra Library YT SMCL Yaripo ye linkat kibagi chehi kumapand Parapage Mapokuman Dr. Ramesh Kumar Ningsing Koriron Monali Sangani Kumatoi Lantokpa Lairik Pongba Amadi National Awardibo Opage Tharam Ngasi Imphal Iski Yaripok Laimanai Multipurpose Community Hall da Pangthokre Ngasigi Tharampa Aduda Wangheng Assembly Constituency MLA Kaisham Nagachandrana Thoba Mitung YTS MCL ke President Maibam Ibotombi Kumana Tharamapu Aduga YTS MCL ke founder amasung chief advisor Raghavi Tiam Site Academy New Delhi ke Manipuri Language Advisory Board ke convener Nongmaithem Kiran Kumar Angta Gram Panchayat ke Pradhan Thiam Manihal amasung Dhanamanjuri University ke Manipuri Department ke faculty Dr. Charachandra Longzombana Akhanaba Mitunglen Singh Oina Sarugyakhi. Ngasi CAC against the brutal killing of and Rohit Hairokna Lieutenant Sangsilapa Kongzangi Sarukamba Oina Hairok Part 1 Haitupokpi Amadi Hairok Part 2 Lai Mayum Laikai Hairok Part 3 Taurangpa Laikaida Rohiki Misi Asige Asengba Chumba Wayal Pangnaba Wakan Mipam Pangkre Amadi Rohiki Sarda Dint Loikre Mihatpa Amadi Mihatpa Sizinaba Kulai Hausapaba Pagat Pedri Haiduna Akanba Mong the Kandem Tokre. COVID-19 के केस हैंगलपना मरम मोइदना मुंबई द लाइबा स्कूल सिंगदा क्लास 1 दगे क्लास 9 फावगे ओइना दि थिंगजन ख्रे अदम ओइना क्लास 10 दगे 12 फावगे ओइना दि थिंगजन दे हाइना ब्रिहन मुंबई म्युनिसिपल कॉर्पोरेशन ना ऑर्डर अमा थोख्रे क्लास 1 दगे क्लास 9 फावगे थिंगजन बा असि जनवरी गे तंग 19 फाववा जनगने हाइरे ngarang khaktada anoba COVID-19 के केस लिसिंग निपान गा Humdoi Laki, Mumbai City da Hosek active case, Lesson Kumapan, Chanipantara Mapalady. Biagi Chief Minister Nitish Kumar gave residents the Pangthokiba, Janata, Darbada, Yaurubani Haiba Miotaru, COVID positive or the Heidi. Chief Minister Nitish Kumar Haikibadamasi Yamnanuaitaba Amani, Janata, Darba Yawa, Lapa Punama, Hanana, COVID test Tarangani Kale, Maduda Yaukiba Mio, Samagamar Putaruki positive Oikide. Ningthokaba Kudingi Pangthopa Janata ke Darban Men Mukhyamantri ki Thauramda Lakpa Punama test Tobani Haiki. Kobiki case asi Yamna Yangna Sandopanina Eko Yamna Jackson Mamatautai. Bihada Omicron case Amadi confirm Oikrabani Nomazang Numita positive case Samagani Punitogi report Lakpada Taratare Khakti Dr. Nihairi. Hauki Bandumitini da Patna the Laiba Nalanda Medical College Hospital ge medicals Marbudara Tarukaksu positive Oikibane positive case ke Masing Hangalabasu Samaj Sudha Yatra de Kensan Tauro Hanya Chief Minister Nitish Kumar Haike. Hauzik Sanabagi Pauda Ngarang Indian Super League Sanaki Bani Putarum Suni Putari Soba Matsinda Kerala Blaster FC Goaga Gol Amam Sanadura Dro Oikre Zamsepur FC ga Chennaiyan FC ga Sanakiba Mastana Chennaiyan FC na Zamsepur FC bu Amasino da Maitiba Pikre Ngasi Sathari Balega Sige Nipunipan Suba match Nimidangi Pung Tare Makai dage Odisha FC ga Mumbai City FC ga Dilang Medan Stadium da Sanaba Haukre Hayang January ki Tang Marida Bangalore FC ga SC is Bengal ga Sanaragani Point Ebanda Mumbai City FC na match Nipan Sanabada Manga Thoiraga Point Taratoro Pangduna Hanbada Hyderabad FC na match Nipan Sanabada Mari Thoiraga Point Taramanga Pangduna Nisubada Lady. Hauzik Arabada Maro Ibapau Amohne Pizari. Say Taramanga the Gitara Nipan Pauge COVID-19 vaccine Kaptoge Drang Nasidagi Chief Minister and Birena Hodokre. Kaksing Command Kenneth Chinga the Irutuna Iru Isenta Ukre. Sumangila Imam Machage Premier Song as Langmadong Awang Makada Ukre. Loinana. Mumbai da COVID-19 ke case masing hangalapudagi iskunsing tingjan kre. Image PAODAM ngasi gidi matang sidaloy jere ming tabiri basangbo amukahna khulumjari.